ꯊꯥꯏꯅ ꯈꯨꯟ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯅꯤ ꯑꯃꯁꯨꯡ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ. ꯃꯅꯤꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯗꯒꯤ ꯆꯤꯡꯗ ꯁꯤꯡ ꯊꯤꯔꯗꯨꯅ ꯁꯤꯡ ꯑꯗꯨ ꯌꯣꯜꯂꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯎꯃꯪ ꯑꯗꯨꯗ ꯈꯔ ꯂꯥꯞꯅ ꯂꯥꯛꯄꯗ "ꯅꯤꯄꯥꯃꯆꯥ, ꯅꯍꯥꯛ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯑꯦ, ꯁꯤ ꯍꯪꯉꯣꯏꯁꯤꯗꯤ ꯋꯥꯒ ꯉꯥꯡꯉꯤꯅꯦ, ꯂꯥꯏꯒ ꯑꯣꯏꯕ ꯖꯥꯠꯂꯅꯦ? ꯇꯥꯔꯤꯕ꯭ꯔꯥ ꯅꯤꯄꯥꯃꯆꯥ? ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯉꯣꯟꯗꯅꯤ. ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" "ꯑꯩꯒꯤ ꯃꯤꯡ ꯃꯅꯤ ꯀꯧꯏ. ꯑꯩ ꯁꯤꯡ ꯌꯣꯜꯂꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯗꯨꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯆꯕꯅꯤ." "ꯑꯣ, ꯐꯔꯦ. ꯑꯗꯣ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ. ꯃꯐꯝ ꯑꯁꯣꯝꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ. ꯃꯍꯥꯛꯀ ꯊꯦꯡꯅꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ." "ꯀꯔꯤ ꯍꯤꯡꯆꯥꯕ ꯍꯥꯏꯕ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕ ꯍꯤꯡꯆꯥꯕꯅꯣꯅꯦ?" "ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯍꯤꯡꯆꯥꯕꯅꯤ. ꯅꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅ ꯊꯣꯛꯂꯛꯄ ꯂꯩꯇꯦ. ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯂꯅꯨꯀꯣ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯣ ꯃꯅꯤ ꯑꯗꯨ ꯁꯤꯡ ꯑꯃꯠꯇ ꯄꯨꯗꯕꯤꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. "ꯃꯣꯏ ꯄꯥꯕꯨꯡ, ꯉꯁꯥꯏ ꯁꯤꯡ ꯑꯝꯇ ꯄꯨꯔꯛꯇ꯭ꯔꯤꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯅꯠꯇꯦ, ꯅꯁꯥꯒ ꯉꯝꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯃꯣ?" "ꯀꯔꯤꯁꯨ ꯇꯧꯗꯦ. ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯉꯁꯥꯏꯗꯣ ꯎꯃꯪ ꯑꯗꯨꯗ ꯅꯍꯥꯟꯈꯩ ꯑꯩꯅ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯪꯂꯨꯕꯅꯤ. ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯪꯉꯣꯏ ꯑꯗꯣ ꯋꯥꯁꯨ ꯉꯥꯡꯏ. ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯈꯤꯅꯨ, ꯃꯅꯨꯡꯗ ꯍꯤꯡꯆꯥꯕ ꯑꯃꯁꯨ ꯂꯩ ꯍꯥꯏ. ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯂꯩ ꯍꯥꯏ." "ꯏꯁ, ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯑꯩꯗꯤ." "ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡ, ꯃꯥꯏꯀꯩ ꯑꯗꯨꯗꯒ ꯆꯪꯈꯤꯅꯨꯀꯣ. ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥꯒ ꯑꯝꯇ ꯄꯥꯝꯖꯗꯦ ꯍꯥꯏꯁꯤꯅꯤ." "ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ. ꯀꯗꯥꯏ, ꯆꯥꯛꯇꯣ ꯄꯨꯊꯣꯔꯛꯑꯣ, ꯆꯥꯔꯁꯤ." ꯉꯁꯥꯏꯒꯤ ꯍꯪꯉꯣꯏꯗꯨꯅ ꯍꯥꯏꯕꯗꯨꯕꯨ ꯎꯃꯪ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ ꯍꯥꯏꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯕ. ꯐꯔꯦ, ꯑꯩ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯒꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯂꯥꯏꯔꯕꯁꯦ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ." "ꯃꯃꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ. ꯅꯃꯥ ꯅꯆꯥꯗ ꯇꯥꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨꯀꯣ."
ꯅꯤꯄꯥ ꯃꯆꯥ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯝꯕ ꯗꯦꯕꯅ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦꯗꯣ꯫ ꯅꯅꯥꯏ ꯈꯤꯕꯤꯛꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯦ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯄꯥ ꯃꯆꯥ, ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯃꯨꯟꯅ ꯈꯟꯊꯀꯣ꯫ ꯋꯥꯐꯝ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯂꯥꯛꯆꯔꯕꯅꯤ꯫ ꯑꯩꯕꯨ ꯆꯪꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯅꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯅ ꯅꯊꯧꯅꯥ ꯂꯩꯅ ꯍꯥꯏꯔꯕꯅꯤꯅ ꯂꯝꯕꯤ ꯑꯗꯣ ꯑꯩ ꯇꯥꯛꯂꯒꯦ꯫ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯨꯝꯅ ꯆꯠꯂꯨ꯫ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕꯗ ꯉꯝꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯑꯗꯨꯒ ꯊꯦꯡꯅꯔꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯃꯆꯥ, ꯑꯩꯅ ꯄꯤꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ꯫ ꯇꯥꯍꯧꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯤꯡꯁꯦꯟ ꯑꯁꯤꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯥꯏꯗ ꯀꯥꯞꯄꯗ ꯍꯤꯡꯆꯥꯕ ꯑꯗꯣ ꯃꯁꯥ ꯁꯣꯟꯖꯤꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯨ꯫ ꯑꯁꯨꯝꯅ ꯎ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯉꯝꯅꯅꯕ ꯃꯔꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯐꯅ ꯁꯥꯡꯅꯗꯤ ꯂꯥꯛꯂꯤꯁꯦ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ? ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦꯅꯤ꯫ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯎ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦꯗ꯫ ꯇꯥꯏꯕꯪ ꯃꯤ ꯃꯅꯝ ꯅꯝꯃꯤꯗ꯫ ꯀꯨꯏꯔꯦꯗ ꯇꯥꯏꯕꯪ ꯃꯤ ꯆꯥꯗꯕ꯫ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯁꯥꯏꯕꯨꯛ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯆꯨꯝꯂꯦꯗꯅ ꯑꯩꯅ ꯈꯟꯕꯗꯣ꯫ ꯅꯪ ꯉꯁꯤꯗꯤ ꯆꯥꯊꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯈꯪꯒꯅꯤ ꯅꯪ ꯉꯁꯤꯗꯤ꯫ ꯀꯗꯥꯏ ꯑꯩꯒꯤ ꯃꯤꯡꯁꯦꯟꯗꯨꯕꯨ? ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯗꯨꯅ ꯃꯅꯤ ꯑꯗꯣ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯔꯤꯛꯊꯥ ꯑꯗꯣ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯊꯔꯤꯛꯊꯥ, ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯔꯣꯏꯗꯣ꯫ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯦꯗꯣ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤ ꯑꯗꯣ ꯅꯍꯥꯛꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯎꯀꯣ ꯊꯔꯤꯛꯊꯥ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯤꯛꯊꯥ ꯑꯗꯣ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯑꯗꯨꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯗꯨꯅ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯆꯥꯎꯔ ꯁꯔꯤꯛ ꯐꯥꯔꯒ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯂꯗꯨꯅ ꯂꯃꯟ ꯁꯤꯡꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯇꯥꯛꯂꯣ ꯉꯁꯤꯗꯤ ꯄꯂꯦꯝ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯥꯔꯤ, ꯏꯃꯥ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯂꯒꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯂꯗꯨꯅ ꯅꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯔꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯪꯉꯣꯏ ꯑꯃꯗꯤ ꯎꯖꯥꯎ ꯑꯗꯨ ꯊꯦꯡꯅꯔꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯗꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯄꯨꯔꯗꯨꯅ ꯍꯤꯡꯆꯥꯕ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯁ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯁꯨ ꯃꯤꯅꯝ ꯑꯃ ꯅꯝꯃꯤꯗ꯫ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯀꯦ ꯈꯪꯒꯅꯤ꯫ ꯑꯣ, ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯈꯪꯒꯅꯤ ꯍꯤꯡꯆꯥꯕ ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯍꯥ 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 ꯍꯥ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯅꯈꯣꯡꯅ ꯊꯣꯡꯅ ꯃꯐꯝ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯤꯊꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯉꯥꯜ ꯑꯗꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯁ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯣꯟꯊꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯍꯤꯡꯆꯥꯕ, ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯂꯦꯗꯅ ꯑꯩꯍꯥꯛꯀꯤ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕꯒꯤ ꯃꯆꯥ ꯑꯩꯅ ꯉꯁꯤꯗꯤ ꯏꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯂꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯥꯔꯤꯅ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯃꯥ ꯊꯥꯔꯤꯛꯊꯥ ꯑꯗꯨꯁꯨ ꯃꯃꯧ ꯐꯪꯖꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫